ngasi phonggiba tongan-tonganba pauchesing amadi social media dagi lokhutjaba pausing ge update pizari ahanbada maruiba pau Myanmar gi Rakhine State ki Thande airport ki moigi lahlauba singna bom kapchilaga Twkhre misimina asopan yamna yaukhre Kuki zo sing Delhi da khongjang changchinduna Prime Minister da separate administration demand dokre Meitei na Khutlingb popular government Semb Yaroi haina case ona phongdokre Carbine gana miyoi chahum kun sohankre More da yum tara rom maina sakre Lambi sembi dabagi mayokda khoi saunarba miyam thoraktuna khudakta lambi thingbagi khongjang changchinkre Delhi da attack taunaba training fanglaba SISI ki terrorist ni singnaba miyoi ani police na Phare Indian Army na Khamoi village da attack sathakibadu miyoi ba khunagi mayokda sathaba asoba crime ni haina ansamna phongdokre Angam athau lusing bakhara na Manipur mahusagi tangdulai da bapam da hanjirakle haibasti miyam da usai bani haina NPP mol akoijamna phongdokre ILP pass pai da ba miyoi sing Mizoram da gi halankhina ba phirep laure haina CM laudu homana phongdokre Assam da nupi ani lon ba nupa kaisum sangda thamna ba bill November 15 da house da puthokadauri anawa bill asida nupi lon ba nupa sahi tare kaisum sangda thamgadauri IDP singna ngasi awaba mayoknari basti lebak kidamakani tungi mirol na sona hogani haina XCM birena phongdokre UKNA ma Phare Nongmei na kaplamle Delhi airport agi Myanmar nupi ama sana kezi amaga kona na Phare Kangpokpi district da laiminari ba community singi marakta hena nungsi sana ba phibam purang na ba saklen yaung na mi pampang thokre Haudik pausan nong na pizari Kuki zo sing Delhi da khongjang changchinduna Prime Minister da separate administration demand Twkhre Meitei na Khutlingb popular government Semb Yaroi haina case ona phongdokre Delhi da lairiba Kuki zo sing na ngarang Delhi gi Jantar Mantar da separate administration demand tawduna khongjang changchinkibaga loinana Prime Minister da memorandum pisinkhre popular government is for justice separate administration is to justice haiba thimda Kuki student organization KSO Delhi and NCR na sinduna ngarang nungthil pung anidagi nungthil pung mga fawba Delhi gi Jantar Mantar da Manipur da Kuki zo miyang gi oiba separate administration demand tawbaga loinana Manipur da Meitei na dominate tawba popular government ama sembagi mayokta khongjang changchinkre ngarang gi khongjang aduda Delhi da mahitamduna lairiba amadi atai thabak tawduna lairiba Kuki zo singi nupi nupa kaya marum sarugyaki khongjang asida sarugyaki ba singna Manipur da popular government ama semana asumba wild phangmangam loi asumba wild di Kuki zo gi oiba separate administration ama leiba khaktana oigani haiba kholau amadi placard sting sidinaki tungda dimanipan yawba memorandum amasu Prime Minister da pisinki Prime Minister da pisinki ba memorandum aduda taliba demand singdi Megi tarik ahum lisingani kulhumdoi dagi Kuki zo miyam gi matakta miyot minai chathariba kaya asigi matang da thigat paga loinana rule of law lei haiba miyam da thajana hanaba akhanaba quasi judicial natraga quasi judicial mechanism ama establish tawgadabani Kuki zo gi oiba separate administration ama masagi legislature leidaba union territory ama gi mawongda pigadabani Manipur da chapchaba political solution amma laktriba phawba lairiba PR lengak asi adumak lehangadabani masina tana majoritarian structure amagi makhada lengak lehanbe yaroi Kuki zo gi lanjenari ba IDP singda matik saba compensation pibaga loinana relief camp ta leiriba nupi amasung mahiroi singi akhanaba thawrang lokhatgadabani loinana Kuki zo amasung Meitei na khundariba mafam singi marakta leiriba buffer zone sing ningthina maintain tawgadabani haiba demand sing asini UKNA ama Phare ngarang security force na Chorchanpur district ki manung chenba all gold mall da shathakiba operation da nanchu group oriba UKNA gi Cader ama Phare mamingna haminthang haukip sahi taranipan khul adumakta dagini mangonda gi pistol ama maru ani Aadhaar card ama stung mobile handset ama fagale hairi Angam athau lusing bakharana Manipur mahausagi tangdulai taba phibam da hanjilakle haibasti miyam da utsai bani haina NPP mol akoijamna phongdokre
Manipur thokliba irang asina maram oiraduna tongan tonganba relief camp singda sangdafam loriba singbu masa masagi maramda khunda leitaba phangriba phawbadi Manipurda mahosagi tangdu leitaba phibam hanjilakle haiba yaroi haina Lok Sabha gi MP Dr. Angomcha Bimola koidamna phongdorakre Manipurda mahosagi tangdu leitaba phibamda hanjilakle haina angam athak luchingba kharana phongdorakliba wafam asigi matangda yaningdaba phongdoktuna MP Bimolna mahaki social media account ki khuthangda video ina thagalakpa post amada mahang hai Manipurda irang leitre haiba unabagi wafam kaya Prime Minister na Parliament thamkiba leikre asiguma wafam sing thamlakani haibasi mahangna mamang thakdagi media gi khuthangda phongdoklaga lakhibani matang asida hangningbadi haudik landena duna tongan tongan ba relief camp singda sangthafam lauduna leiba miyam asina masa masagi maramdamda khunda leitana hingba ngamdriba phawbadi Manipurda mahosagi tangdu leitaba phibam hanjilakle haibi yaroi MP Bimol gi post asida makata na phongdorakibadi haudik relief camp singda sangdafam lauduna leiriba IDP singi punsi mahing asti nathairaga lamdam asida santi hanjilakle haina phongdorakliba wafam asti miyamda utchaibani kumdali singani kulhumdoi gi me ahumda Anglo Kuki war gi get mai tharam ki haiba thodo adugi chapchaba langlalanjin ngasi fawbat puthokpa ngamduna leiri thawong asti device and rule policy chathaba yanaba eden kharana sijinaraga Chata hankibra haibasti singnaningai oi hairi ILP pass paidaba miyoi sing Mizoram dagi halan khinaba phirep lawre haina CM Laldu Homana phongdorakre Mizoram gi State Minister Laldu Homana phongdorakibada Mizoram state asida inner line permit paidaba Mizona taba atai miyoi sing makhoi gi mayumda halan khiba haibasti mahaki sarkar gi achetpa phiremni haikre wafamasi Central Young Mizo Association gi humdramanga suba General Conference mifamda sarugyaduna Mizoram gi State Minister Laldu Homana phongdokibani mahakna hai Mizoram da Mizo singna taba miyoi sing halan khinabagi matangda handakta Bharat ki Prime Minister Narendra Modi amasung Union Home Minister Amit Shah ga unaduna wari sanakre mahagi sarkar gi firepti Mizo singi saktam ngangtuna thamba amasung yansinaba nat gi chanabi lehandaba haibasini mahangna makhatan hai inner line permit ki matik chaba che sang paidaba Mizona daba miyoi singi masing singthaningai oina Mizoramda nongma gi hengalagli maduna ILP pass paidaba miyoi sing Mizoram state lehandabagi khongthang asti laukhalakpani haiki Carbine gana miyoi sahung kun chokhankhre Harau kumhagi matamda angang singna shanaba kaithelda yoliba Carbine gun sanarubadagi Madhya Pradesh miyoi chahung kun hena sokhankhre Bhopal da miyoi chamaga marfutaruk sokhankibaga loinana Gwalior khaktada miyoi kunthra manga soki nungnang mapokningai oibadi asopa nanglaba miyoi chada marfu sahi nauriba angang ngaktani angang ayamba haudi mit ubagi ngamdabagi khudongchaba mayoknari Dr. Singna phongdorakibagi matung ina victim nimpu rom mitki cornea da amangata thokiba maramna tha taruk romdi mit ubang ngamdabagi khudongchaba mayoknaragani hairi thodo asi hek thokpagi pau hek phangbaga Madhya Pradesh ki CM Mohan Yadav Hamidiana Hospital da chatuna asopan nanglabasting phibam yangchinki IDP singna ngasi awaba mayoknaribasi leibakidamaktani tungi mirol na sona hogani haina XCM birena phongdorakre ngasi relief camp singda leiduna awaba kaya mayoknariba internally displaced person IDP singasi masagi lanagi oiba thabakki yum thadoktuna leibanate Manipur imagi damaktani lebaki damaktani ngasi awaba mayoknariba IDP sing tungi mirol na sona duna leihauragani haina hanagi Chief Minister Nongthumam Birena phongdorakre Uripok apunba lup amasung uripok apunba nupilum na sinduna Imphal West ki Langgol Ningthau Laibungda ngarang pangthokiba Lamboy Khongnang Khong amasung Langgol Laima Khulenda hangba relief camp ta leiriba IDP ningol singbu puna sakawbagi thoramda hanagi Chief Minister Nongthumam Birena mathagi wafamasi phongdokladuna mahangna hai ipa ipugi kathokpana ngasidi Manipur asi leiribani ngasi tumpham chafam khangdana leiriba IDP sing asisu leibakidamaktani kaidongnungda pungning sonthabiganu haina phongdoki More da yum tara romaina sakre Tengnopal district ki More police station konba More ward number 5 Muslim basti mayai lekaida ngarang ayupung tara mathoi rom tabada yum tara romaina tumna chakre hairi paosin hai ngarang ayupung tara mathoi rom tabada Indo-Myanmar border pillar number 79 ga naknana leiriba Indo-Myanmar gate number 2 gi manakta leiba Muslim lekaida thokkiba mai chakpagi thokdok aduda
Haudik fawbagi oina asopan yawbagi paw amadi lantum kaya may chakre haiba chaptana report khangma ngamdri may chakpagi paw hek phangbaga Manipur Fire Service ki More Substation Police Commando amadi Assam Rifle ki personnel sing laktuna laikai miyam galoinana may adu muthanaba akanba thabak chataki masigi mathakta yumthangnariba Myanmar gi Tammu town manungda leiba Myanmar Fire Service ki team amaso border lansilaktuna may muthatbagi thabak aduda sarugyaki may adu haudik fabagi oina karidagi haurakpano haiba chapchana khangdrabasu short circuit dagi haurakpa oiramba yai haina singnari thaudok asida yumgi polam amadi yonaba thamba pochai kaya su maina chakpa yaukhre hairi adubu haudik fabagi oina may chakpagi thaudok asida lupa kayagi lantum amangata thokhrabage haiba khangdri thaudok asigi matangda More police na su case ama laukhatkre hairi Delhi da attack taunaba training fanglaba ISIS ki terrorist ne singnaba miyo ani police na Phare Delhi da attack taunaba training fanglaba ISIS ki terrorist ne singnaba miyo ani Phare Delhi police special na ngarang phangdor pagi matung ina ISIS modules ama thugaiba ngamkibaga loinana tongan ba makhalgi attack sting suicide attack fawbagi training fanglaba terrorist ne singnaba miyo ani fawa ngamle hairi farba miyo ani adu Bhopal dagi ngakani Delhi police na mafam adugi Sadik Nagar amasong Bhopal da joint operation ani chathabada makoi ani faba ngamkibani senior police officer amana phongdor pagi matung ina additional commissioner Pramod amasong ACP Lalti Mohan Nagagi lusingba makhada operation adu chathakibani ahanba investigation gi matung ina makoi ani ISIS ka mari lainai haiba khangba ngamkibani loinana Delhi da asoba terrorist strike chathanaba plan tawba hauram ki haidi makoi dagi electronic device kaya amadi mari lainaba che shankaya amasu fagat pangamki makoi ani fakiba aduna Delhi da terror attack achoba ama tawramba yaba adu ngakthokpa ngamkhre haidi Farba miyoy ani adugi manungda amadi Adam kawi haiba khangma ngamle aduga atopa amagi maming khangdongnaba agency singi maikeidagi kana honari makoina leirama mafamsing adu rest chathabada khulai amasung Nongmei kaya marum fagatpa ngamki loinana makoi anigi marakta makhatana investigation chathabasu haure hari Lambi sembidabagi mayokta koisaunarwa miyam thoraktuna khudakta lambi thingbagi khongjang chansinkhre Imphal West DC dagi Sida Hospital fawgi lambi asti matam kuina semjinbidabagi mayokta lambi paring asti ngarang Langol Game Village ki koisaunarwa miyamna khudakta lambi thingbagi khongjang chansinkhre khongjang aduda sarugya kiba Environment Protection Committee ki secretary oinam Jona phongdokibada DC lambi dagi hauraga Game Village fawba Sida Hospital taba lambi asti matam kuina semjindabana maram oiraga Lambi asida pothole kaya leibadagi lambi asida satok chachin tawriba miyoy singda khudong chadaba kaya ama mayong nahanbata natana accident thokpadagi miyoy kaya ama asopan yawbada natana misimina thokhalakadra haibagi singdabasu leire loinana miyana su matam kayagi mamangdagi lambi asi semjinbinaba haiduna mari lenaba authorities singda kayarak hana haijarabasu ngasi fawba lambi asi semjindana leibadagi khoisaunaraba miyamna ngasidagi hauduna lambi asi thingnabagi khongjang changchilakibani makhatana hairiba lambi asi numit humni fawbagi manungda mari leinaba singna sembidaba taragadi makhatana akanba khongjang kaya changchilagani haina su phongdoki Kangpokpi district ta laiminariba community singi marakta hena nungsisanaba phibam purangnaba saklen yaungna mifam pangthokre Kangpokpi district ta laiminariba tongan-tonganba community singi marakta hena nungsisanaba phibam ama puraknabagi damakta cycle kendragi MLA Hakholet Kibjena yumbu oiduna chaklen yauba mifam ama ngarang pangthokre mifam aduda Kangpokpi district ki manung chanba henbung amasung Sadar Hills ki tongan-tonganba mafamsingda khundariba Nongmei Naga village leaders ting Sadar Hills Chief Association gi mihusing amasung Kuki zo community gi mihut kaya su yauki Mapung oina mifam aduda Jongloi Parengba Singai Namdai Nunggang Namting Namthaljang Kholong Part 2 Pongsinglong Pendaijang amasung Wainem Khulgi Sipsingsu Sarugyaki Saklen yauna pangthokiba mifam aduda political social natraga communal agenda-gi wafam amata khanakide mapung oina leimakong fauraga chaliba Kangpokpi Surchanpur Road ki paringda yumthangnana khundariba tongan-tonganba community singi marakta ikai khumnana cooperation pinaba afaba thabak thoramsing puna paikhatminabagi matangdani haiki
Assamda nupi ani lonba nupa kaisumsangda thamnaba bill November 15 da House da puthokadauri. Anowa bill asida nupi lonba nupa chahi 8 kaisumsangda thamgadauri. Chahi suringaida mayum panba amasung nupana nupi lonba thingnabagi matangda Assam lengang na akanaba thorang ama laukhatkadauri. Silchargi police parade ground da pangthokpa thoram amada wangang kibada Assamgi Chief Minister Himanta Biswa Saraman haikibada chahi suriba angang singna mayum panba amasung nupana nupi lonba thingnabagi legislation ama handak pangthokadauri ba Assam Legislative Assembly gi mifamda pukhalagani haukiba chahi mari makhairom lengang na akanaba laukhatkiba maramna Assamda nupi gi mayokta chathaba crime gi sang hantaragle mamangda nupi gi mayokta chathaba crime lak ama makhairom thoklambadagi lising nimpu rom da hantaragle nupi singbu aki akhang leidena chatok chachin tawbaga loinana masagi mathok pangthok tabang ngamhanabagi pandamda akhanaba thorang asi lokhalakpane haiki mahangna makhatan hai November da pangthokadoriba assembly gi mifamda Love jihad amasung nupana nupi lonba thingnabagi bill puthokduna pass tawnaba panam thamli anawba bill asida nupi lonba nupasing sahi 8 kaisumsangda namsingani haina lauthokre Delhi airport agi Myanmar nupi ama sana keji amaga konana Phare haukiba irai numiti numidang athengbada Delhi gi Indira Gandhi International Airport da thunglakiba Myanmar nupi passenger amadagi custom official singna marketa lupa lakh kayamarung gi value oigadaba sana gram Jamapanga maudra tares chupna manga kakona Phare custom official singi matung inadi nupi adu Myanmar gi Yangon-dagi flight number 8M620 da numidang athengbada Delhi gi airport da thunglakibani nupi aduna airport asida thunglaba matung taxable oidaba amadi athingba leitaba item singni haina lauthoklaba polam sing yawba passenger singi damak da chatok chasin tawnaba leiriba green channel adu faraga chathinaba honaki maduda custom official chingnabadagi miyoi adu detain tawduna check tawki loinana nupi adugi finungi sarukta sana bar taruk lotlaga purambadagi faki faraba sana sing adu kilo amagi mayadani khodakta custom department na sana sing adu fajinbaga loinana custom act 1962 gi mari leinaba act singi makhada case ama register tawre custom official sing maikedagi fongdoraglibana custom act asigi makhada laukthokdaba post sing natraga lamkhai lanna sana yauna mamal yamlaba post sing putok pusin tawba haibasi yamna serious oiba maralni faraba Myanmar gi nupi adu achoba smuggling network amagi maru oiba haibadu faraba Myanmar gi nupi adu achoba smuggling network amagi miyoira haibadu khangdoknaba mahaki mathakta investigation faraba Myanmar gi nupi adu achoba smuggling network amagi miyoira haibadu khangdoknaba mahaki mathakta investigation chathaba hore asigumba aina yadaba thawang amadi polam sing fariba sing asigi mathakta akanba action sing lokhalagani maramaduna traveler singna mamal yamlaba potsai sing puba tarabadi madu airport ta thungdringagi mamangda hanna lokthoranggadabani maram aduna traveler singna mamal yamlaba potsai sing puba tarabadi madu airport ta thungladringai mamangda hanna lokthokadabani Karigumba laukthokta tumina puraga chalamba thoklabadi legal gyoiba akanba dandi mayok nagani haina custom official singi maikedagi statement ama nauna isu